ꯁꯤꯡꯁꯤꯁꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯀꯔꯤꯅ ꯊꯣꯡꯒꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯗ ꯇꯧꯔꯤꯁꯦ ꯑꯩ ꯍꯣ ꯇꯥꯔꯤꯕꯔꯣ ꯍꯣ ꯇꯥꯕꯤꯔꯤꯕꯔꯣ ꯍꯥꯏ ꯅꯨꯄꯥ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯗꯨꯅ ꯍꯥ ꯅꯨꯄꯤ ꯑꯩ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯖꯥꯠꯅꯤꯀꯣ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯤꯕꯖꯥꯠꯅꯤ ꯉꯁꯥꯏ ꯃꯈꯩ ꯑꯩꯅ ꯌꯦꯡꯒꯦꯅ ꯌꯦꯡꯕꯅꯤ ꯃꯥꯡꯒꯣꯟꯁꯤꯗ ꯇꯨꯝꯗꯨꯅ ꯑꯗꯨꯝ ꯍꯦꯛ ꯂꯩꯊꯣꯛꯄ ꯉꯝꯃꯦ ꯅꯠꯇꯦ ꯅꯪꯅ ꯊꯕꯛ ꯆꯤꯜꯂꯤ ꯍꯥꯏꯔꯤꯗꯣ ꯀꯔꯥꯏꯗ ꯆꯤꯜꯂꯤꯅꯣꯕ ꯊꯕꯛꯅ ꯃꯔꯣꯜ ꯑꯃ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯀꯇꯜ ꯍꯥꯏꯗꯣ ꯅꯪ ꯍꯦꯛ ꯁꯦꯡꯉꯤꯗꯀꯣ ꯅꯪꯁꯦ ꯅꯪ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯅꯨꯄꯤ ꯅꯪꯁꯦ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯈꯪꯗꯅ ꯄꯦꯡ ꯄꯦꯡ ꯄꯉꯥꯡꯗ ꯉꯥꯡꯒꯅꯨꯅꯦ ꯅꯪꯕꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯃꯥꯡꯒꯣꯟꯁꯤꯗ ꯃꯤꯠ ꯎꯏꯁꯜꯂꯒ ꯐꯝꯂꯤꯁꯦ ꯂꯥꯏ ꯈꯨꯔꯝꯂꯤꯅꯤꯅꯦ ꯅꯪꯕꯣ ꯑꯗꯨ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯅꯪꯅ ꯂꯥꯏ ꯈꯨꯔꯨꯝꯂꯒ ꯀꯔꯝꯕ ꯂꯥꯏꯅ ꯇꯥꯕꯤꯗꯣꯔꯤꯕ ꯍꯩ ꯄꯪꯒꯅꯨꯅꯦ ꯅꯪꯕꯣ ꯇꯨ ꯑꯩꯈꯣꯏ ꯂꯣꯝꯗ ꯃꯁꯥ ꯍꯥꯏꯗꯔꯒ ꯄꯥꯜꯂꯤꯕ ꯍꯩꯅꯧꯁꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯀꯦꯜꯂꯛꯄ ꯊꯣꯛꯂꯕꯗꯤ ꯍꯩꯅꯧꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯧꯖꯔꯣ ꯍꯥꯏꯅ ꯇꯥꯗꯃꯅꯤꯅ ꯍꯥꯏꯔꯝꯕꯗꯣ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯍꯥ ꯍꯩꯅꯧꯁꯤꯡꯁꯦ ꯀꯦꯜꯂꯛꯅꯕ ꯍꯥꯏꯗꯨꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯠꯇ ꯊꯥꯕꯤꯔꯛꯎ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯂꯥꯏ ꯈꯨꯔꯝꯂꯤꯅꯤꯅꯦ ꯈꯨꯔꯨꯝꯃꯨ ꯄꯦꯟꯅ ꯍꯦꯛ ꯈꯨꯔꯨꯝꯃꯨ ꯀꯥꯟꯅꯗꯦ ꯅꯪꯁꯨ ꯂꯥꯛꯎ ꯑꯩꯅ ꯂꯥꯏ ꯈꯨꯔꯝꯂꯤꯁꯦ ꯌꯥꯎꯔꯨ ꯂꯥꯛꯎ ꯏꯁ ꯑꯩꯅ ꯅꯪꯒꯤ ꯂꯥꯏ ꯈꯨꯔꯨꯝꯕꯁꯦ ꯌꯥꯎꯗꯨꯅ ꯂꯩꯊꯣꯛꯂꯕꯗꯤ ꯑꯩꯅ ꯍꯧꯒꯦ ꯈꯜꯂꯤꯕ ꯈꯦꯔꯁꯤꯗꯤ ꯀꯅꯥꯅ ꯍꯧꯕꯤꯗꯣꯔꯤꯕ ꯅꯪ ꯈꯦꯔ ꯍꯧꯒꯦ ꯍꯥꯏꯔꯤꯔꯣ ꯏꯁ ꯈꯦꯔꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕ ꯄꯣꯠꯅꯤꯗꯅ ꯏꯁ ꯈꯦꯔ ꯍꯦꯛ ꯄꯜꯂꯛꯄꯗ ꯆꯥꯅꯤꯡꯕꯅ ꯇꯤꯟ ꯀꯁꯦ ꯑꯣꯔꯣ ꯍꯦꯛ ꯇꯥꯏꯗ ꯐꯔꯦ ꯅꯪ ꯁꯪꯒꯣꯝ ꯈꯦꯔ ꯍꯧꯒꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯅꯪꯉꯣꯟꯗ ꯌꯦꯠꯂꯔꯣꯏ ꯆꯣ ꯅꯪ ꯑꯗꯨꯝ ꯍꯧꯖꯔꯨꯔꯣ ꯆꯠꯂꯣ ꯍꯣ ꯑꯩꯅ ꯅꯪꯉꯣꯟꯗ ꯉꯁꯥꯏ ꯃꯈꯩ ꯀꯧꯔꯤꯁꯦ ꯁꯤꯡ ꯈꯔ ꯌꯥꯜꯂꯨꯆꯣ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯆꯠꯂꯣ ꯁꯤꯡꯗꯣ ꯈꯔ ꯑꯃꯨꯛꯇ ꯌꯥꯟꯕꯤꯔꯨꯆꯣ ꯍꯥꯏ ꯀꯔꯤ ꯋꯥꯅꯣꯅꯦ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯍꯥ ꯑꯩꯅ ꯁꯤꯡ ꯌꯥꯟꯕ ꯆꯠꯊꯣꯛꯂꯕꯗꯤ ꯂꯥꯏ ꯀꯅꯥꯅ ꯈꯨꯔꯝꯕꯤꯅꯤ ꯇꯧꯅꯨ ꯋꯥꯊꯤ ꯋꯥꯔꯦꯝ ꯇꯧꯅꯨꯀꯣ ꯑꯩ ꯁꯤꯡꯒ ꯌꯥꯟꯕ ꯆꯠꯄ ꯉꯝꯃꯣꯏ ꯍꯥꯏꯁꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯥ ꯀꯇꯟꯁꯤꯗ ꯍꯥꯏꯕ ꯋꯥꯕꯨ ꯀꯔꯤꯕꯨ ꯀꯥꯟꯅꯗꯣꯏꯅꯣꯗ ꯑꯩ ꯃꯁꯤꯒꯤ ꯌꯣꯡꯁꯦ ꯑꯩꯒꯤ ꯍꯤꯡꯒꯣꯜ ꯂꯣꯝꯗ ꯍꯥꯏꯗꯔꯛꯂꯤꯕ ꯍꯩꯅꯧ ꯃꯁꯥ ꯑꯁꯣꯝꯗ ꯀꯨꯝꯊꯔꯛꯂꯒ ꯑꯃꯨꯛꯇꯪ ꯅꯣꯝꯂꯛꯂꯗꯤ ꯐꯈ꯭ꯔꯅꯤꯗ ꯃꯥꯅ ꯑꯃꯨꯛꯇꯪ ꯅꯣꯝꯊꯔꯛꯂꯕꯗꯤ ꯍꯩꯅꯧꯁꯤ ꯐꯅ ꯌꯥꯝꯅ ꯀꯦꯜꯂꯛꯀꯅꯤꯁꯦ ꯍꯩ ꯅꯨꯄꯤ ꯅꯪꯒꯤ ꯁꯤꯡꯗꯣ ꯇꯞꯅ ꯊꯝꯃꯨꯀꯣ ꯑꯁꯤꯒꯤ ꯎꯊꯛꯇ ꯂꯩꯔꯤꯕ ꯌꯣꯡꯅꯥꯎꯁꯦ ꯑꯃꯨꯛ ꯀꯤꯗꯨꯅ ꯆꯦꯟꯈꯤꯅꯤ ꯇꯞꯅ ꯊꯝꯃꯨꯀꯣ ꯇꯞꯅ ꯏꯍꯦ ꯑꯩꯅ ꯇꯞꯅ ꯊꯥꯗꯧ ꯍꯥꯏꯔꯒ ꯌꯣꯡꯅꯥꯎ ꯃꯆꯥꯁꯦ ꯑꯃꯨꯛ ꯀꯤꯗꯨꯅ ꯆꯦꯟꯈ꯭ꯔꯦꯅꯦ ꯁꯦ ꯏꯁ ꯑꯃꯨꯛ ꯁꯥꯎꯔꯒ ꯆꯪꯈ꯭ꯔꯦꯅꯦ ꯇꯧꯔꯤꯁꯦ ꯊꯦꯝꯍꯧꯔꯨꯕꯅ ꯐꯅꯤ ꯃꯥ ꯑꯃꯨꯛ ꯁꯥꯎꯈ꯭ꯔꯕꯗꯤ ꯍꯣꯔꯦꯟ ꯑꯩ ꯈꯦꯔ ꯆꯥꯕ ꯑꯃꯨꯛ ꯐꯪꯉꯔꯣꯏ ꯏꯁ ꯇꯥꯂꯛꯁꯤꯗ ꯄꯨꯛꯁꯤꯁꯨ ꯀꯟꯅ ꯍꯦꯛ ꯈꯣꯡꯂꯛꯏꯗ
ꯏꯁ ꯆꯥꯛꯁꯨ ꯑꯣꯟꯊꯣꯛꯅ ꯂꯥꯝꯂꯦꯅꯦ ꯁꯦ ꯏꯁ ꯑꯩꯗꯤ ꯀꯔꯤ ꯇꯧꯅꯤ ꯁꯤꯗꯤ ꯃꯁꯤꯒꯤ ꯍꯩꯅꯧ ꯑꯃꯨꯟꯕꯁꯤꯡꯁꯦ ꯀꯣꯛ ꯍꯦꯛ ꯀꯦꯜꯂꯛꯀꯦ ꯍꯥꯏꯗꯦꯅꯦ ꯑꯗꯨꯝ ꯌꯥꯟꯗꯅ ꯂꯩꯅꯦ ꯏꯁ ꯀꯥꯟꯅꯗꯦ ꯑꯩ ꯁꯤꯗ ꯑꯗꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯗꯤ ꯆꯔꯥ ꯁꯣꯏꯗꯅ ꯍꯦꯟꯕ ꯇꯥꯔꯦ ꯑꯩꯒꯤ ꯅꯨꯄꯤ ꯁꯥꯎꯕ ꯐꯅꯕ ꯑꯃꯨꯛꯇ ꯊꯦꯝꯂꯨꯈꯤꯒꯦ ꯏꯁ ꯈꯦꯔ ꯃꯅꯝꯁꯤ ꯐꯥꯎꯕꯗꯤ ꯐꯖꯅ ꯍꯥꯎꯔꯦꯍꯦ ꯑꯁꯨꯛ ꯍꯥꯎꯈ꯭ꯔꯕ ꯈꯦꯔ ꯑꯁꯤ ꯍꯧꯕ ꯍꯩꯕ ꯃꯤ ꯑꯃꯈꯛꯇꯪ ꯂꯩ ꯃꯗꯨꯗꯤ ꯀꯅꯥꯁꯨ ꯅꯠꯇꯦ ꯅꯪꯅꯤꯅꯦ ꯅꯨꯄꯤ ꯉꯥꯏꯈꯣ ꯅꯪ ꯈꯦꯔꯒ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏ ꯎꯃꯪꯗ ꯆꯠꯂꯒ ꯁꯤꯡ ꯍꯦꯛ ꯌꯥꯟꯗ꯭ꯔꯤ ꯃꯈꯩꯗꯤꯅꯦ ꯅꯪ ꯈꯦꯔꯒ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯏ ꯅꯪꯅ ꯍꯥꯏꯔꯤꯁꯦ ꯑꯩꯅ ꯁꯤꯡ ꯄꯨꯔꯛꯇ꯭ꯔꯕꯗꯤ ꯈꯦꯔ ꯆꯥꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯔꯣ ꯌꯥꯔꯣꯏ ꯁꯤꯡ ꯍꯦꯛ ꯄꯨꯔꯛꯇ꯭ꯔꯤ ꯐꯥꯎꯕ ꯈꯦꯔꯒ ꯑꯃꯠꯇ ꯆꯥꯕ ꯌꯥꯔꯣꯏ ꯐꯔꯦ ꯐꯔꯦ ꯑꯩ ꯁꯤꯡꯗꯣ ꯂꯧꯔꯨꯔꯒꯦ ꯑꯗꯣ ꯈꯦꯔ ꯆꯥꯕ ꯌꯥꯗ꯭ꯔꯕꯁꯨ ꯃꯅꯝ ꯐꯥꯎꯗꯤ ꯅꯝꯕ ꯌꯥꯏꯗꯅ ꯑꯩꯁꯦ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ ꯍꯣꯔꯦꯟ ꯁꯤꯡ ꯌꯥꯟꯕꯗ ꯄꯥꯡꯒꯜ ꯈꯔ ꯍꯥꯞꯅꯕ ꯑꯩ ꯃꯅꯝ ꯄꯦꯟꯅ ꯅꯝꯂꯒ ꯆꯠꯈꯤꯒꯦ ꯃꯅꯝ ꯐꯥꯎꯗꯤ ꯅꯝꯕ ꯌꯥꯏ ꯆꯥꯕꯗꯤ ꯌꯥꯔꯣꯏ ꯃꯄꯨꯛ ꯂꯥꯝꯂꯒ ꯎꯃꯪꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯈ꯭ꯔꯤꯁꯦ ꯅꯨꯡꯗꯤ ꯅꯨꯡꯉꯥꯏꯇꯦ ꯄꯤꯖꯔꯝꯕꯁꯨ ꯌꯥꯕꯅꯤ ꯇꯧꯔꯤꯁꯦ ꯑꯗꯨꯕꯨꯅꯦ ꯃꯥꯒꯤ ꯃꯔꯤꯜꯁꯦ ꯑꯃꯨꯛꯇ ꯆꯨꯝꯊꯣꯛꯇ꯭ꯔꯗꯤ ꯌꯥꯔꯔꯣꯏ ꯉꯁꯥꯏꯒꯤ ꯈꯦꯔ ꯑꯗꯨꯒꯤ ꯃꯅꯝꯁꯦ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯅꯝꯂꯤꯍꯦ ꯃꯅꯝ ꯐꯥꯎꯕ ꯑꯁꯨꯛ ꯌꯥꯝꯅ ꯍꯥꯎꯔꯗꯤ ꯍꯣꯔꯦꯟ ꯈꯦꯔ ꯑꯁꯦꯡꯕꯗꯨ ꯆꯥꯔꯗꯤ ꯀꯌꯥꯝ ꯍꯥꯎꯅꯤ ꯈꯥꯇꯣꯟꯗꯤ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ? ꯑꯣ ꯑꯩꯁꯦ ꯎꯃꯪ ꯑꯁꯤꯗ ꯁꯤꯡ ꯌꯥꯟꯕ ꯆꯠꯀꯦ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯣꯟꯊꯣꯛꯅ ꯋꯥꯔꯅꯤꯗ ꯁꯤꯡ ꯌꯥꯟꯕ ꯍꯥꯏꯕꯁꯦ ꯍꯦꯂꯥꯒꯤ ꯊꯕꯛ ꯅꯠꯇꯦꯅꯦ ꯋꯥꯕꯗꯤ ꯋꯥꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯟꯕꯤꯗ꯭ꯔꯦ ꯃꯁꯤꯒꯤ ꯁꯤꯡ ꯌꯥꯟꯕꯁꯦ ꯍꯦꯛ ꯂꯣꯏꯕꯒ ꯌꯥꯝꯅ ꯍꯥꯎꯔꯕ ꯈꯦꯔ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯁꯑꯣꯝ ꯅꯪꯕꯣ ꯌꯥꯝꯅ ꯍꯥꯎꯕ ꯈꯦꯔ ꯆꯥꯕ ꯐꯪꯒꯅꯤ ꯍꯥꯏꯕ ꯈꯥꯇꯣꯟ ꯍꯣꯏꯅꯦ ꯌꯥꯝꯅ ꯍꯥꯎꯔꯕ ꯈꯦꯔ ꯆꯥꯕ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯒꯤ ꯈꯦꯔꯗꯣ ꯀꯌꯥꯒꯤ ꯃꯇꯤꯛ ꯍꯥꯎꯒꯦ ꯍꯥꯏꯕꯕꯨ ꯃꯅꯝ ꯈꯛ ꯇꯥꯕꯗ ꯅꯪ ꯅꯇꯤꯟꯒ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯒꯗꯧꯔꯤꯕꯅꯤꯅꯦ ꯏꯁ ꯑꯣꯟꯊꯣꯛꯅ ꯍꯥꯎꯒꯗꯧꯔꯤꯕ ꯖꯥꯠꯅꯤ ꯑꯗꯨ ꯈꯥꯇꯣꯟ ꯈꯦꯔ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯍꯧꯒꯦ? ꯈꯦꯔ ꯑꯗꯣ ꯌꯨꯝꯗ ꯅꯟꯗꯣꯝ ꯆꯥꯅ ꯍꯧꯕ ꯈꯦꯔꯅꯤꯅꯦ ꯏꯕꯣ ꯑꯣ ꯑꯗꯨ ꯑꯩꯁꯨ ꯈꯔ ꯆꯥꯒꯦ ꯍꯥꯏꯕꯗ ꯏꯗꯣꯝꯆꯥꯅ ꯌꯥꯔꯛꯀꯗ꯭ꯔꯥ? ꯌꯥꯔꯛꯄꯁꯨ ꯌꯥꯏ ꯑꯗꯣ ꯅꯪ ꯈꯦꯔꯗꯣ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯇꯥꯕ ꯌꯥꯏꯅꯦ ꯈꯥꯇꯣꯟ ꯑꯩ ꯅꯪꯒꯤ ꯁꯤꯡꯗꯨ ꯌꯥꯟꯕꯤꯔꯛꯂꯒꯦ ꯁꯤꯡ ꯃꯄꯨꯟ ꯀꯌꯥ ꯌꯥꯜꯂꯣ ꯍꯥꯏꯅꯣ ꯈꯥꯇꯣꯟ? ꯃꯁꯤꯒꯤ ꯁꯑꯣꯝ ꯑꯁꯤꯗ ꯑꯩꯅ ꯁꯤꯡꯗꯨ ꯈꯔ ꯌꯥꯝꯅ ꯌꯥꯜꯍꯜꯂꯒꯦꯗ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯇꯥꯎ ꯅꯪꯅ ꯈꯦꯔ ꯑꯗꯨ ꯆꯥꯒꯦ ꯍꯥꯏꯔꯗꯤ ꯁꯤꯡ ꯃꯄꯨꯟ 9 ꯌꯥꯜꯂꯛꯎꯀꯣ ꯏꯁ ꯁꯤꯡ ꯃꯄꯨꯟ 9 ꯑꯗꯨꯗꯤ ꯌꯥꯝꯃꯟꯗ꯭ꯔꯣ ꯈꯥꯇꯣꯟ? ꯍꯥꯏ ꯈꯦꯔ ꯑꯗꯨ ꯏꯆꯝ ꯆꯝꯕ ꯈꯦꯔ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯕ ꯈꯦꯔꯅꯤꯅꯦ ꯅꯪꯅ ꯅꯄꯨꯟꯁꯤꯗ ꯆꯥꯕ ꯐꯪꯂꯔꯣꯏꯗꯕ ꯈꯦꯔꯅꯤꯅꯦ ꯅꯪꯕꯣ ꯐꯔꯦ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩ ꯌꯥꯜꯂꯨꯔꯒꯦ
ꯍꯣꯔꯦꯟ ꯁꯤꯡ ꯌꯥꯟꯕ ꯂꯣꯏꯔꯒ ꯑꯩ ꯈꯥꯇꯣꯟꯒꯤ ꯌꯨꯝꯗ ꯄꯨꯔꯛꯂꯒꯦ ꯁꯦ ꯑꯗꯨꯗꯤ ꯅꯪ ꯁꯤꯡꯖꯪꯁꯦ ꯄꯨꯈ꯭ꯔꯣꯁꯦ ꯁꯤꯅꯤꯗꯅ ꯂꯧꯁꯤꯡ ꯂꯩꯕ ꯃꯤ ꯍꯥꯏꯔꯤꯁꯦ ꯅꯪꯅ ꯁꯥꯋꯣꯝꯗꯨꯗ ꯁꯤꯡ ꯈꯥꯏꯍꯜꯂꯒ ꯊꯅꯝꯃꯤꯅꯤꯅꯦ ꯍꯥ ꯍꯩ ꯅꯨꯄꯤ ꯑꯩꯁꯦ ꯁꯤꯡꯗ꯭ꯔꯣ ꯍꯥ ꯑꯍꯟ ꯑꯣꯏꯔꯕ ꯑꯩꯅ ꯈꯥꯏꯕ ꯁꯤꯡꯕꯨ ꯀꯌꯥꯝ ꯈꯥꯏꯅꯤ ꯍꯥꯏꯒꯦ ꯌꯦꯡꯉꯨ ꯍꯣꯔꯦꯟ ꯁꯥꯋꯣꯝ ꯃꯗꯨꯅ ꯁꯤꯡ ꯃꯄꯨꯟ ꯃꯌꯥꯝ ꯑꯃ ꯄꯨꯔꯒ ꯂꯥꯛꯂꯗꯧꯅꯤ ꯑꯗꯣ ꯉꯥꯏꯈꯣꯅꯦ ꯅꯪꯕꯨ ꯁꯥꯋꯣꯝꯗꯨꯗ ꯃꯥꯒꯤ ꯈꯦꯔ ꯀꯌꯥꯝ ꯈꯥꯛꯀꯅꯤ ꯍꯥꯏꯔꯝꯒꯦꯕ ꯁꯥꯋꯣꯝꯗꯤ ꯌꯥꯝ ꯆꯥꯕꯅꯤ ꯑꯗꯨꯒ ꯇꯞꯅꯁꯨ ꯆꯥꯗꯕꯅꯤ ꯑꯩꯈꯣꯏꯅ ꯍꯨꯛꯄ ꯅꯪꯗ꯭ꯔꯤꯉꯩꯗ ꯃꯥꯅ ꯂꯣꯏꯅꯇ ꯆꯥꯊꯣꯛꯈ꯭ꯔꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯔꯤꯕ ꯈꯦꯔꯁꯤꯗꯤ ꯌꯥꯝꯕꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯑꯅꯤꯈꯛꯇ ꯆꯥꯅꯕ ꯍꯧꯔꯤꯕꯅꯤ ꯏꯁ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯁꯦ ꯑꯩ ꯋꯥ ꯍꯥꯏꯒꯦ ꯃꯥꯒꯤ ꯈꯥꯛꯐꯝ ꯊꯣꯛꯄ ꯈꯔ ꯍꯦꯛ ꯈꯥꯛꯂꯒ ꯂꯣꯏꯔꯦ ꯑꯩꯁꯨ ꯆꯥꯛ ꯂꯥꯝꯕꯅ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯕ ꯍꯧꯔꯦꯀꯣ ꯏꯁ ꯈꯦꯔꯁꯤꯗꯤ ꯑꯣꯟꯊꯣꯛꯅꯁꯨ ꯍꯥꯎꯈ꯭ꯔꯦꯗ ꯍꯥꯏ ꯅꯪꯒꯤ ꯁꯔꯨꯛꯇꯨꯗꯒꯤ ꯁꯥꯋꯣꯝꯅ ꯍꯜꯂꯛꯂꯒ ꯆꯥꯅꯕ ꯈꯔ ꯈꯥꯛꯎꯀꯣ ꯅꯨꯄꯤ ꯍꯣꯏ ꯈꯔ ꯍꯦꯛ ꯈꯥꯛꯂꯒꯦ ꯍꯥꯏ ꯅꯨꯄꯤ ꯅꯪ ꯁꯥꯋꯣꯝꯒꯤ ꯈꯦꯔ ꯈꯥꯛꯄ ꯀꯥꯎꯅꯤꯀꯣ ꯍꯣꯏ ꯈꯔ ꯍꯦꯛ ꯈꯥꯛꯑꯒ ꯂꯣꯏꯔꯁꯦ ꯍꯩꯃꯥ ꯈꯦꯔꯁꯤꯗꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗ꯭ꯔꯦꯅ ꯁꯤꯗꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯪꯒꯤ ꯁꯔꯨꯛꯇꯒꯤ ꯈꯥꯛꯎ ꯍꯥꯏꯗ꯭ꯔꯣ ꯍꯥ ꯂꯣꯏꯅ ꯆꯥꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅꯦ ꯑꯗꯨꯕꯨꯗꯤ ꯅꯪꯉꯣꯟꯗ ꯁꯥꯎꯗꯦꯗ ꯅꯪꯒꯤ ꯈꯦꯔ ꯑꯗꯨꯅ ꯍꯥꯎꯃꯟꯗꯨꯅ ꯅꯪꯁꯨ ꯂꯣꯏꯅ ꯍꯦꯛ ꯆꯥꯊꯣꯛꯈ꯭ꯔꯕꯅꯤꯗꯅ ꯀꯔꯤ ꯅꯪꯅ ꯂꯣꯏꯅ ꯆꯥꯊꯣꯛꯑꯒ ꯑꯩꯉꯣꯟꯗꯒ ꯇꯥꯏꯅꯩꯅꯦꯁꯦ ꯍꯣꯏ ꯌꯥꯔꯦ ꯇꯣꯛꯂꯁꯤꯁꯦ ꯑꯗꯨ ꯍꯣꯔꯦꯟ ꯁꯥꯋꯣꯝꯗꯣ ꯂꯥꯛꯂꯒ ꯑꯩꯈꯣꯏꯅ ꯈꯨꯝꯒꯗꯧꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯈꯦꯔ ꯍꯥꯏꯕꯗꯣ ꯃꯁꯤꯗ ꯂꯩꯔꯤꯁꯤ ꯑꯣꯏꯔꯝꯃꯅꯤ ꯈꯥꯇꯣꯟꯅ ꯑꯩꯒꯤ ꯈꯥꯛꯄꯤꯔꯝꯃꯤ ꯑꯣꯏꯔꯝꯅꯤ ꯇꯨ ꯁꯥꯋꯣꯝꯗꯣ ꯂꯥꯛꯂꯤ ꯇꯨ ꯍꯥ ꯁꯥꯋꯣꯝ ꯂꯥꯛꯑꯦ ꯍꯥꯏꯕ ꯍꯥꯏ ꯅꯨꯄꯥ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯌꯨꯀꯣ ꯋꯥ ꯂꯥꯡ ꯑꯃꯠꯇ ꯉꯥꯡꯂꯛꯀꯅꯨꯀꯣ ꯅꯪ ꯏꯌꯥ ꯈꯦꯔ ꯑꯃꯠꯇꯁꯨ ꯌꯥꯎꯗꯕ ꯃꯗꯨꯒꯤ ꯑꯍꯟꯗꯨꯅ ꯑꯩꯉꯣꯟꯗ ꯅꯝꯊꯥꯛ ꯇꯧꯔꯤꯅꯤꯅꯦ ꯈꯪꯒꯅꯤ ꯃꯥ ꯑꯩꯅ ꯄꯨꯔꯛꯄ ꯁꯤꯡ ꯃꯌꯥꯝꯁꯦ ꯑꯩ ꯑꯃꯨꯛ ꯄꯨꯈ꯭ꯔꯒꯦ ꯏꯁ ꯑꯩꯗꯤ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯦ ꯑꯩ ꯁꯤꯡ ꯃꯌꯥꯝꯁꯦ ꯄꯨꯕ ꯉꯝꯂꯔꯣꯏꯗ ꯀꯥꯟꯅꯗꯦ ꯃꯁꯤꯗ ꯄꯥꯜꯂꯤꯕ ꯍꯩꯅꯧ ꯃꯌꯥꯝ ꯑꯁꯦ ꯃꯁꯤ ꯑꯣꯏꯅ ꯍꯦꯛꯇ ꯆꯥꯔꯒꯦ ꯇꯨ ꯌꯦꯡꯉꯨꯅꯦ ꯅꯨꯄꯤ
ꯃꯁꯤꯒꯤ ꯁꯑꯣꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯤꯡꯒꯣꯜꯂꯣꯝꯗ ꯄꯥꯜꯂꯤꯕ ꯑꯩꯒꯤ ꯁꯔꯨꯛ ꯑꯣꯏꯔꯤꯕ ꯍꯩꯅꯧꯁꯤꯡꯁꯦ ꯆꯥꯒꯗꯧꯕꯒꯤ ꯎꯊꯛꯇ ꯀꯥꯈꯠꯈ꯭ꯔꯦꯅꯦꯁꯦ꯫ ꯍꯩ ꯅꯨꯄꯥ, ꯅꯪꯕꯨ ꯇꯨꯃꯤꯟꯅ ꯂꯩꯌꯨꯅꯦꯍꯦ꯫ ꯁꯥꯑꯣꯝ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤꯕꯅꯤ꯫ ꯃꯥꯅ ꯇꯥꯈꯤꯕ ꯊꯣꯛꯂꯕꯗꯤ ꯑꯩꯈꯣꯏ ꯑꯅꯤꯃꯛ ꯉꯁꯤ ꯍꯤꯡꯂꯔꯣꯏꯝꯅꯤ꯫ ꯇꯨꯃꯤꯟꯅ ꯑꯝꯇ ꯂꯩꯌꯨ, ꯇꯨꯃꯤꯟꯅ꯫ ꯏꯁ, ꯃꯁꯤꯒꯤ ꯁꯑꯣꯝꯁꯦ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕꯅꯣꯅꯦꯁꯦ꯫ ꯃꯨꯟꯗ꯭ꯔꯤꯕ ꯍꯩꯅꯧꯁꯨ ꯌꯥꯎꯅ ꯂꯣꯏꯅ ꯆꯥꯕ ꯍꯧꯈ꯭ꯔꯦꯅꯦꯁꯦ꯫ ꯏꯁ, ꯇꯥꯔꯤꯕ꯭ꯔꯥ ꯅꯨꯄꯥ? ꯑꯩꯁꯦ ꯍꯛꯊꯤ ꯌꯥꯝꯅ ꯈꯟꯅꯤꯡꯉꯦ꯫ ꯏꯁ, ꯍꯛꯊꯤ! ꯑꯣꯏꯃꯥ! ꯏꯁ, ꯅꯍꯥꯟ ꯃꯈꯩ ꯑꯩꯅ ꯆꯥꯒꯦ ꯈꯟꯗꯨꯅ ꯂꯥꯛꯄ ꯍꯩꯅꯧꯁꯤꯡꯁꯦ ꯉꯁꯤꯗꯤ ꯆꯥꯒꯗꯧꯔꯦꯗꯅ꯫